Loyalam E-PAO tabi bakutima po hitong susmitana namitangi po pizari aham dapat headline. Center Lengana Tataruk PR extend Tokiba asi Democracygi Valeu Amasung Wahanthok Leihandabani haina mega Sangdokhre Sangdokhre. Lecturer Association gi strike da Mangzil Thariba President Secretary yauna Executive Member sing Arapa Mafam sing da transfer Tokhre. Moreh Broder Mayada IED ama plan tawduna thalombadagi lawthokre. Sandona Pijari. Center Lengana Tataruk PR extend Tokiba asi Democracygi Valeu Amasung Wahanthok Leihandabani haina mega Sangdokhre Sangdokhre. Lamdamasigi miyamna popular government amasenaba akanba dabi tawringai asigi cherak asida central government na atopa Tataruk amaga PR extend tawnaba warep lawkiba asi Democracygi Wahanthok amasung masigi Valeu Leihandabani thawong asi akan mamongda condemn tawi haina MLA mega Sangdokhre Sangdokhre. Mahakna makhatana haikibeda Center Lengana Chathariba thawong asi icham chamba procedural process amatanate Democracygi principle bu hakthengnana khonggoina bani thawong asi constitution da piriba Spirit of Federalism adugi Wahanthok Leihandabani Praja miyamgi apamba adu kari amata khangsinadabani BJP gi matik chaba leader leitaba double engine fail oibadagi pumnamak sing asi thoraklibani Indian Constitution gi Article 356 ki makhada state asida PR thamba habasi temporary measure ama oina paikhatpa oirabasu state asida makhata na PR amasu sangdoktuna leiba habasi yamna chumdaba khongthangni Miyamgi apamba kari amata tasinadana masibu overall toraga PR makhatana sangdorpa habisi amuba kalina iduna lehoragani BJP na masagi oiba akanba leader latraga amasung mismanagement tawduna leba ngakpa hitraga PR asi khulai ama oina sizinabasi yamna laibak thibani BJP lengana chahi aniga that ahum suraklaba irang asi santi oina warushin puraknaba Supreme Court ki Justice Mayam Manipuri laktuna yengsilambatana tana tongan ba political parties singna suggestion kaya pirabasu BJP lengak asina amata logde tholiba irang asigi warushin ama puraknaba BJP gi central leader sing amasung state leader singi makhedigi daita launa thabak tawba amata yong tawde concrete oiba khongthang amata paikhatpa tawde Leiriba wathok asi santi oina loshinaba BJP gi luchingba singna concrete road map am puthokadabani Democracygi Leiriba machinery sing asi sizinaduna khonapam thokpa thabak sing adu khonagadabani hairiba khongthang sing azi BJP lengakna ngasi phawa paikhatpa udri irang asiga mari lenana all political party gi mifam phamdri irang asiga mari lenana semkiba committee kaya ngasi phawa mifam pangthokte masina taklibadi BJP lengak asina lamdam asida santi hanjina bahona de haibani Waduna Leiriba Praja miyam asi makhatana aduma wahanaba honabani Prime Minister Narendra Modi na foreign labor kaya koina chatlabasu lamdam asigi tonga ba community singa puna phaminaduna santi hanjina bahona de haina penda wafam kaya phangdokhi Lecturer Association gi strike da Mangzil Thariba President Secretary yauna Executive Member sing arapa mafam sing da transfer tawkhre Lecturer Association Manipur 2018 batch na makoida regular pay pigadabani haina pen down strike changsak likhiba asiga mari lenana sarkar gi maikedi counter oiba khongthang ama oina strike asibu Mangzil Thariba President Secretary amasung Executive Member sing manung hanjinba arapa mafam sing da transfer tawkhre Manipur Sarkar gi Under Secretary Education S. Yumnam Arun Kumarna sahi tawduna ngarang Manipur Governor gi mingda thokiba order amagi matung inna strike changsiliba association asigi president gi thawpuriba Wangoi Higher Secondary School gi lecturer Asem Sanjoyna Somdal NK Higher Secondary School da association asigi general secretary gi thawpuriba Lamlai Higher Secondary School gi lecturer Irengbam Malemngan bi chanuna Jiribam Higher Secondary School da aduga adai executive member oina thawpuriba Somdam NK Higher Secondary School gi lecturer S. Bobasis Luangna Tichi Higher Secondary School da and Tomcho Higher Secondary School gi lecturer Nomainten Tilotamana Nambol Higher Secondary School da TZ Higher Secondary School gi lecturer Maria Thokchomna Wangoi Higher Secondary School da Maha Union Higher Secondary School gi lecturer Salam Santosna Kakching Higher Secondary School da nongna transfer pikre Amarom da tha asiki kunma thoidigi hauna nongna regular takraba ojat Chatruka ahum makhoigi phangpham thokpa regular pay pithokadabani haina Lecturer Association Manipur na chatharliba khongjang asigi manungda Mangzil thana dhabak toriba oja kharabu khangalaga transfer order thoklakiba asigi mayokta ngasi thangmai bandal leba ima panthobi community hall da chinga masung tapaki apunba
nauna regular oiraklaba ojasing saruk yaduna wakat bipum chathakre khongjang aduga mari lenana Johnston Higher Secondary School ge oza Sophie Nongmai kapamna phongdokhibada ahanba phase ke oina sarkar ga wari sanabada yanaba puraktabadagi mathang tha August ama phawba pen down strike khongjang asi chatharakibani oza singi demand ahenba karisu yaude makhoi gi phangkhom tokpa tolab regular daraba oza amada pifam thokpa sing adu piu haiba khaktani demand asibu nathairaga lecturer chatruka ahum gi khongjang asida saruk yaduna chauna saruk yaduna thodang loriba oza kharabu khangalaga nauna transfer order tholakliba si laibak thibani thawong asi oza singda singnabani haina lawi maramaduna transfer order asi khudakta kathakadabani chanaba yaroi demand fangdriba phawba khongjang makhatana chathagigani haiki Moreh border Mayada IET ama plan tawduna thamlambadagi lokthokre Manipur gi border town oriba Moreh gi Tamil Sangam manakta sakhangdaba miye kharana sakti leiraba IET bom ama phumduna thamlambadagi security force ke kambuna ngasi ayuk thainarakre hari IED asi plan tawduna leirambagi pau asi fangbadagi khudakta bomb detection and disposal squad kambuna thodok thokpamda laktuna IED adu asoi angam yaudana lokthokre hari sakti leiraba IED ama phumduna thamlamba adubu yamna kana yaningdaba phongdoktuna Moreh da leiriba tongan ba community singna matungda miyam taba mafamda bom phumbagi thabak amuk hanna tawbiganu security ki kambuna su Moreh border town gan angnariba Myanmar border puring asi ngak senbagi thabak chathabiu haibasu phongdokhi hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu COVID numit nene positive thorakidre dengue gi case chamaga kun ZA case tara sukhrei Manipur da COVID-19 ki case thangna numit nini asida positive amata thorakhidrei adumoinamak ngasi anaba ama discharge tawkhraba matungda active case ki masing tara khaktamak ngai haure maragasida hojik Manipur da kangna sandorakpa dengue Japanese encephalitis amasung malaria sandopagi matam obena miyam pumnamak cheksinbagi tangai fadaba leiri chahi asigi January amadagi ngasi phawbugi manungda Manipur da dengue ki case Chamaga kun sukre hairiba casing asigi manungda Nipana Bishnupur district tagini amamamna Chandel Tengnopal Chuchampur Kangpopi Senapati Tamenglong amasung Kamjong district tagini khwaidigi yamba oina Imphal West ta humra mathoi Imphal East ta taramanga Thobal district ta taramathoi Kakching amasung Ukhul district ta mari ni Imphal West na dengue na naduna mi ama leikhidrei Japanese encephalitis ki case masing tarani masigi manungda marina Imphal East tagini anina Imphal West tagini lemhoriba ataina Kangpopi Thobal Kakching amasung Ukhul district tagini malaria gi oinang sahi asigi apunba case kunthan toi sukhrei Imphal Western Nipan Chuchampur da taruk Tengnopal da manga Kamjong district ta kulhumdoi Thobal district ta ahum Ukhul district ta ani amasung lemhoriba sing aduna atopa district tagini Soktaba district habataragadi Kakching amasung Tamenglong district ni hari Miyoi amadagi yungau liter chamaga ama fagat pangamkhrei Ngarang Manipur Police ke kamuna miyoi ama yungau liter chamaga amaga konana fare hari. Farba miyoi asiki maming Lemapopam Onil Singh chahi kuntra mapan kawi Kakching District ki Waikhong Police Station ki manung chanba Thongjong charik tagini hari. Mangondagi yungau liter chamaga ama asi tongan ba bucket manga da haptuna thalambatana tana atopa yungau bottle kaya marunga konana fagat pangam khibani. Farba miyoi asi sungunu exercise ki kambu da khusinakhre makhata na ain gi oiba thabak laukhataba sem sakhre hari BJP gi MLA sing wakhal muna khanba matam yaure haina MLA lokena phongdokhre Manipur da President rule sangdopagi warep Lok Sabha da loikhaba matungda Manipur da leiba BJP gi MLA sing wakhal khanba matam yaure haina Wangoi Assembly constituency gi MLA Khuraizam lokena pauche si da phongdorakli National People's Party and PP gi MLA asina makhatana hai hojikti aikhoi gi ikai khumnaba amata leitre state asida pangtokpa chamaga kunthra mari suba Duran Cup hawda elected member oina invite tawidre aikhoi pumnamaki ikai khumnaba manghalak lei asigumba tanfam asida aikhoina MLA gi tolop khara phangli amasung local area development khara phangli haiduna penthokpagi matam oide Manipura anoba lengak ama semba haibasidi NPP gi MLA taruk khak leiba NPF ki MLA Tarukhak amasung Congress ki MLA manga khakna kari tawbu ngamgani
Lengak ama semge hairba taragadi lengak semagi masing chap chana leiba BJP na maru oiba thodang lawgadabani asigumba thodang asi karamna lawgadage habadu makoina lepchaba matam yaure aikoi miyamgi mihuni ka amada tumina tasilaga leibagi matam nate Facebook ta wafam kar thagalaga heroni haina miyamna khangadabasu matam oide aikoina tawribasi karino haiba khanba matam yaure Manipur ki damakta aikoi kari tausiga haiba khanagadabani aikoi mina tawbiba asum ngaiduna leire aikoi gi thodang karino haiba khangna raktre haina mahakna penna phondorakhi aikoi bu sembi roidaba ipa imadugi manakta changadabagi saruk aikoi bu sembi gadaba kanagumbada changmane hena fai fana luna tinaragasu makoi gi ningtamba mangadaba aigi punsi mangadaba oiragadi miyoi adudagi aikoi lapthokpa tamgadabani mahakna makhatana hai court ki wayal matung ina thori yanduna kaisum sangda hayeng halagani haibagi numidang aduda nahakna chaningba karino hayu pizage harapada kanana kari chaninggadawribano atena matam khara khakta lengak semhalaga mikhal thengnabada changba senfam pumnamak matpa oina hojikti miyamna ukhigani masina aikhoibu politics tagi lapna tanthokhinabagi maram ama oheli awawa mayam asidagi maning tamhanaba BJP gi MLA sing wakhal tahaningi haina phongdokhi Manipur yauna yumthangnaba state singdagi ain kaina Mizoram da mitop changsilakpa thingnaba henbak thorang sing laukhakhrai Assam government na eviction drive chathariba sinamaram oraga yumthangnariba Assam yauna Tripura amasung Manipur dagi ain kaina Mizoram da mitop changsilakpa thingnaba state sing asigi border da Mizoram government ki maikadagi security ki checks and tharang hena kankha haina Mizoram gi home minister ki sabdang na phongdokrai Mahakna makhatana haikibada Assam government ki maikadagi state aduda leriba illegal immigrants sing masa khangdoktona deport tawbagi thabak chathari asi yanglaga Mizoram da high alert lauthoktona Assam Tripura amasung Manipur ga lonaba border gi area sing yauna maru oiba lambi sing da police station amasung outpost sing hangdokhrei border entry points sing da ahenba police personnel sing deploy tawkhrei Yumthangnariba lebak sing dagi tanthoraklaba miyoi sing Mizoram changlapa thingnaba ahenba checksing thorang kaya amasu laukhalei government maikadagi railway station yauna maruiba mafam kaya da ahenba officers sing deploy tawnaba thorang tawri Mizoram da mitop sing changlapa thingnaba state government ki maikadagi ILP regime asi hena akanba amasung effective oiba mongda enforce tawnaba honari haiki Young Mizo Association ni maikadagi su state aduda mitop sing changlapa thingnaba ahenba thorang sing laukhanaba Mizoram government ta akamra pressure tawkhrei Mizoram government ki maikadagi ILP issue tawbada hena checksin na pangthonaba khangankrei organization asigi branch sing amasung sub headquarters sing da mitop changlapa thingnaba mikup na hom sing na leinaba su khangankrei hari Security force na chatakiba operation da nongmai kuntaruk fagatkrei Security force na tongan mafamda chathakiba operation singda lalhoba mari yauna miyoi manga fare tongan ba mafamdagi nongmai kuntaru recover tawre hari PAO sina makhatana haribana Bisnupur district ki ngaikhong khuno checkpost agi PLA ki kanjengbam jiten chahi kuntranipan amasung mahaki loinana lakhiba khongban tabam priyobat takauba miyoi ani fakakrei Thobal district ki Herok part 2 dagi na KSP PWG gi cadre ama fare mamingna khundongbam asothama chahi kuntramanga kawi Imphal West ki Tauthang Khunau dagini Pripa Progin Ningombam Sana Tomba Koba Miyoi Ama Aduga Imphal East ki Kairang Chingya dagina KSP PWG gi MD Azam Sahi Kulhumdoi Koba Miyoi Ama Fare Hari Amaromda security force na Chuchampur amasung Thobal district ki tongan mafam da chathakiba operation dana khulai kuntaru fare Chuchampur district tagi Songfel Mayagi Dampi Singsang da chathakiba operation da single barrel rifle taramari pistol ama IED mapan maru kontra yauna ate polam kaya fagatki district asimaki Tolen village amasung Bualian village sa chathakiba operation dana single barrel rifle taruk amasung country made pistol ama fare Langatel Hangaipat area da chathakiba operation dana SLR mari amasung magazine mari fagatkhre hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba paw amuka hanna pizari Central Lengana Thataruk PR extend tawkiba asi Democracygi Valeu amasung Wahanthok Leihandabani haina mega chandana phongdokhre Lecturer Association gi strike ta mangjil thariba President Secretary yauna executive members sing arapa mafam sing da transfer tawkhre Moreh border Mayada IED ama plan tawduna thamlambadagi lauthokhrei Matang asida Loyalam E-PAO na namitangi pau bibil lazare tabiri bakhudimapu amuka hana kurumjani